Paoda Yumpam Oiba Mirabai Pau khara update Taujari. Officing so Lonsinkhre total shutdown ki khongjng chngsillkkadouri. Minister Bishwajit na khongjng hndokpinaba Apeal touri. MJ Narega ki fund athupa matamda thaduku haiba demand da local body sing building na chngsillkkadouri khongjng ki makha satharakpa oina. Ngasi Impal East ki DC complex da leiba officing so Lonsinkhre staff sing mathau tawhankhidre. Thasi ki kunmari national panchayati raj tabit asi boycott tawduna. Nabidasi total shutdown taunanaba elected representative singna phereb laukhre. Atopa pau amadana RJD ki luchingba Lalu Jadab bel pikhre. Lupa crore kya gi saje ki wathok mari leinaba case amada thangjanabita Jharkhand High Court na Bihar ki hanakese minister amasung RJD ki president Lalu Prasad Jadab ta bel pikhre. Hana Bihar ki manung chankhiba Jharkhand ki dungka da leipa treasury dagi lupa crore 3.13 withdraw tawkhibaga mari leinana Lalu bo convict tawkiba dungka treasury case da mahakpa court na bel pikhibane. Beladu Justice Afares Kumar Singh na pikhe Korasina mangoda bel gi matam manung da ayaba yaudana laiba kasi thadukuna chatanaba laifam amasung mobile number hongtana bakhangan khe Justice Afares Kumar Singh na Lalu Jadabta bel pibagi condition de lupa lakh mamgi security ani piba amasung lupa lakh tara fine lower court thibane haina CBI gi counsel amasung assistant solicitor Charan Rajib Sinhara phangdokhe Bihar ki hanagi CM asi saji ki wathok mari leinaba Atei case ahum dasu convict tawkhe mamang dasu mahak bel pibat laikhre hojik Ames Delhi da laing chathariba Yadav hostel dagi thadoklaba matungda jail dagi thadoklaba yai masagi chahi umbodara ninthoi suraba veteran politician asi masangam dabana maram oiraduna mahakbo jail gi charak pikhiba kumja lising ani taraga taret ki hospital da matam kya lailakhe hakchang ki pibam sokchilakpadagi mahak sahi asi gi January da Ranchi ki Rajendra Institute of Medical Sciences Rems tagi Delhi ki Ames ta pokhe saji ki wathok further scam case kamari leinana special CBI court amada jatapu sahi tara kamari jail da leibagi charak pikhe Nagalamorom da sports minister Rijiju COVID nare Union Ministers of Youth Affairs and Sports Kirin Rijiju na ma COVID-19 test da positive oire haina phongdoragle Twitter ki mateng lagduna Rijiju na irakhi COVID-19 test hanjin tawkhraba matung ngasi ayak report positive oina lakle Aina Dr. Singh Paoda adu Lauri handakta ayak nakna daloina khibasingna masa na quarantine tawbiyu amsung makoi masa na test tawthokpiu aina haijare ai haksang fit oiri amsung haksang phana leire maragasida Union Minister of Information and Broadcasting Minister Srimati Irani amasung Madhya Pradesh ki Minister Shivraj Singh Chauhan Rijijubo Yamna thuna anaba adudagi phagalaknaba yai proposal pinarakle Mirabai Chanu na world record thmkhre former world champion Mirabai Chanu hauji Tas game the Sathariba Asian Championship the clean and jerk the world record Thambagaloina bronze medal thmkhre Masagi sahi kungataruk suraba Indian asina snatch the KG Jankai Gataruk clean and jerk the world record oina KG Sambakataragamapan Punna KG Chani Sukna Manga Tangatke Hanaleramba world record na clean and jerk the KG Sambakataragani Pane Mamang Sahi February the Pangtu Kibanation Championship the Mirabai Chanu na Snatch the KG ni marfugani amade clean and jerk the KG samaga taraga banga punda KG sari sumna ahum thangat khibane Nagalamarum dasu moirang them dhiras ki phajabana FC Goa alwada ga panjan chanadana draw satkre Goa gi Margao da leiba Fator Stadium da sathariba Asia ki football club singi khwaidigi thawkwangpa tournament oriba AFC Champions League ngasi sanakiba group E gi adisuba Round की मैच द जुम्बु ओइकिबा इंडिया की क्लब AFC गोवा की गोलकीपर मोइरांग थेम दिरस की फजाबना बायुकना टीम UAE की अलवदा का पंजन चनदन ड्रॉ चतखरे निंगसिंग बजाय ग्रुप सी की अहनबा मैच द AFC गोवा कतार की फुटबॉल क्लब अल रयान का सानाकीबा मैच द सु पंजन चनदन ड्रॉ चतखेबने ngasi की मैच अदुगी अहनबा हाफता UAE की क्लब अलवदाना बॉल हेना पाइदुना अटैक क्या सथाबंगमखे मदुदा AFC गोवा की नंबर 1 गोलकीपर ओरिबा मणिपुर मसा Moirang them dirasna fazana masa fazaba masana utpangam duna panjal warung kadaba tanja kaya amanga thopangam khe ani suba hafta FC Goa gi maike de goal 5 gi chang hengkalakhi makhona pusin ki ba counter attack sing adubo panjal waram ba jaba khudong chaba ani ahumlak phangkhe match adugi losalam dai phawba moirang them diras ki Yamna mikup nom singba amade haitoi singthoi ba aduna maram oiraga sungsoi soidana panjal waram ba yaba tanja kaya nga thopangam khe makha tarakpa atop pau amadana Kamla Harris the kihanllakkhiba US nurse amabhare US Vice President Kamla Harris po hatkani haina kihanllakkhiba masagi sahi kunthagam palom surabi
Florida dagi nurse ama US Secret Service na fare haina ngasi phongdorakle masagi chahi yangai ga taruklom surabi Kamla Harris United States of America da Vice President oina khankhiba amuba nupi singki marakta hanmane South Asian American Kamla Harris bu Niviani Petit Palace na hokiba February thagi tarahumdoi dagi auraga hatkani haina kihanllakkhiba hiramasiga mari leina Florida da leiba United States District Court criminal complaint ama file tauke Madugi matung Secret Service na hiram madugi matang ta thejinduna lakhibane thawdogadu da chedariba Phillips hokiba kumja lising ani amadagi Jackson Health System da thabak tawduna lakhibane US Secret Service na phongdor khibaki matung inna Phillips na hauji jail da leriba mahaki mapuroibada video kara thake video adu da mahakna US President Joe Biden amsung Vice President Kamla Harris bo jamna yengthiba mahungda wangangkhe Video adu da Phillips na Kamla Harris sikada pamatam watre mahakpo aina sungsoi dan hatkani aiba wafam sing phongdoki ain official sing makha tarakle maraga sida Congress na testboard da party ke candidate sing kidamakta hotel ki car ni fugani thoi book taukhre Bharatiya Janata Party BJP na pham amadi sel gi mika handuna MLA sing manthikna bagi thong chatharakpa yai aibagi akiba leibadagi Congress na party asigi candidate sing thangjadami taki mika umnahum sing na yengchenduna thamna bagi thorang lokatkhre Hiramasiga mari leina party asina Greenwood Resort Dashboard ki ka nifugani thoi yaona Assam gi resort amasung hotel kya ki room sing book taukhre sourcing ki matungina Congress party na ajawa gi Kiran Shri Granted party ki member amasung candidate khudimak na saru yagta mifam ama semkhre party ki Assam in charge Jitendra Singh Anwar na preside taukiba mifam adugi maru oiba agenda da party ki mikal ki performance amasung tungtala kut kadaba political strategies yauke Inside in e sourcing matungina party asina hujik phawda makhoi ki candidate singda makhoi Tezpur Kaziranga amasung Guwahati de leiba hotel singda thamlaba yai aibasi khangandre sourcing hai Kiran Shri Grande da nathana Congress party da Tezpur ke hotel KRC amadi Kaziranga amasung Guwahati ke atai mafam singda leiba hotel khara ki kasing me ahum phawba sinana buk taukhre atomoinamak party ki lusing basing di masi tongani aina claim tawre Congress ki legislature debaperta saikian bopmising da phongdo gebada kana MLA oirakani aiba khangdangei da makoibu leibagi wafam ngangna bhaibasi nganmalle Congress MLA sing bopam amasung sel gi dabak mantikna bagi wafam lakloi election commission na thajaningai oide EVM sing BJP ki candidate ki gari de karamla lokat khibagi aiba ikhona utkre marmaduna vote masing thidringai mamang da issue sing adu khanna bagi damak aikoi mafam asida pullibani haina Jitendra Singh Alwar na phongdokhe Congress na lusing ba Mahajadi Party sing AIUDF amasung BPF ki oina di makoi candidate sing Assam ki kwangba thakrabane tawigi masung AIUDF ki candidate sing di COVID-19 case wanglakpadagi Rajasthan dagi alakle hawjikti makoi su Assam da thamlagani Congress ki oina su makoi ki candidate sing mapan da thabagi thorang lekhe tawigi masung khangogdana COVID-19 case wanglakpadagi amasung atopa lockdown thamlakadra aibagi Apeal leibadagi makoi ki thorang da ahongba lakhe makha tarakpa atopa pau amadasu Uttar Pradesh ki minister amasung official kaya COVID positive oire numit khuding ki anuba case lising manga hena detect tawbaga loinana Uttar Pradesh da coronavirus pandemic khongjil jang da thuna sandorakle state asigi sugar cane development minister Suresh Raj amasung information department ki assistant chief secretary Navsit Sehgal COVID-19 infection ki test positive oire Lucknow ki district magistrate Abhishek Prakasu virus asig infection leire Cabinet Minister Suresh Rana Twitter pada ai COVID-19 ki ahan balayung khara chelakpadagi app test tawthoki ayak ki COVID test aduk report positive oike masiga loinan ayak home quarantine tawrakle hauke ban numit khani asida ayak connection ki bamyu khuding maksu test tawthokpinaba ayak ki maikaidagi aijare Additional Chief Secretary Saigal su ahan bagi layung khara ulakpadagi sagol sin numit da COVID test tawke April manga da mahaki loina biga loinana corona vaccine ki ahan dose kap khrabasu mahaki test report lakpada mahak positive oike Lucknow ki DM Abhishek Prakasu test tawbada positive oirambadagi mayak senglaba COVID patient oire. Si minister ki team taraga mathoi ki meeting singda chena ki ba official sing marakta Navnit Sehgal su yauke Uttar Pradesh ki minister Yogi Adityanath COVID-19 positive oirba matungda mahaksu test tawbada positive oirambane coronavirus ki anisuba web basi mamang ki infection dagi hena sathe IAS amasung IPL ke virus asina Sokalaba matung da hojik virus asi Chief Minister's Office CMO ki thong youre CM ki officer on special duty OSD Abhishek Kaushik yauna Atei official khara COVID-19 infection leire
Chief Minister's Office की Private Secretary सु टेस्ट तौबदा virus asi positive oire. Aroibada contents asigi maruiba pau khara asiba pau tamjariba Manipur local YouTube channel amadi Facebook page asidagi yenbiribu punama pathakachari channel asina tumta kanarabadi subscribe tawbidribasina subscribe tawbiramo loinana like and share tawbasu kawhiganu pnambakpo amakhana thakachari.